ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯛꯇꯛ ꯇꯧꯕ ꯃꯤ ꯌꯥꯝꯅ ꯇꯥꯗꯕ ꯈꯨꯜ ꯑꯃꯗꯅꯤ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯔꯤ꯫ ꯁꯪꯒꯣꯜ ꯁꯦꯡꯕ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ, ꯁꯟꯊꯤ ꯁꯦꯡꯂꯤꯕ ꯃꯤꯅꯥꯏ, ꯀꯩꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯁꯟꯊꯤ ꯁꯦꯡꯂꯤꯕꯗꯨ ꯆꯨꯝꯅ ꯁꯦꯡꯒꯦ ꯍꯥꯏꯗ꯭ꯔꯗꯅ ꯅꯀꯣꯛ ꯑꯅꯤꯗꯨ ꯋꯥꯏꯁꯤꯟꯅꯔꯒ ꯂꯩꯔꯤꯕꯗꯨꯕꯨ ꯍꯥ? ꯃꯤꯅꯥꯏ ꯊꯕꯛ ꯈꯨꯠꯁꯨ ꯇꯧꯅꯨꯀꯣ꯫ ꯃꯨꯅꯥꯅ ꯃꯁꯤꯒꯤ ꯃꯄꯨꯁꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯃꯌꯥ ꯑꯁꯤꯗ ꯁꯟꯊꯤꯁꯦ ꯈꯨꯕꯥꯛ ꯑꯃ ꯅꯝꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯗꯣꯏꯅꯦꯀꯣ꯫ ꯁꯥꯃꯨꯉꯧꯅ ꯃꯃꯥ ꯃꯄꯥꯅ ꯊꯣꯟꯕꯤꯔꯝꯕ ꯄꯨꯛꯆꯥꯎ ꯍꯥꯏꯕ ꯃꯤꯡꯗꯣ ꯑꯣꯟꯊꯣꯛꯂꯒ ꯃꯁꯥ ꯃꯇꯣꯝꯇ ꯏꯅꯥꯛ ꯈꯨꯟꯕ ꯀꯥꯏꯅ ꯃꯃꯤꯡꯒ ꯊꯣꯟꯖꯕ ꯃꯥꯅꯕꯨ ꯀꯌꯥꯝ ꯐꯔꯝꯗꯣꯏꯅꯣ? ꯃꯁꯥꯁꯤ ꯍꯧꯗꯣꯡꯒꯤ ꯔꯥꯁꯤ ꯃꯤꯆꯦꯟ ꯆꯦꯟꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯑꯅꯤꯁꯤ ꯃꯤꯒꯤ ꯎꯁꯤꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯁꯦ ꯇꯧꯒꯤ ꯃꯇꯥꯒꯨꯝ ꯁꯟ ꯋꯥꯏꯅꯕꯗꯧꯅ ꯃꯀꯣꯛ ꯑꯅꯤꯁꯦ ꯑꯗꯨꯝ ꯋꯥꯏꯅꯩꯌꯦꯕ꯫ ꯁꯥꯃꯨꯉꯧꯅ ꯈꯨꯔꯥꯏ ꯏꯅꯥꯛ ꯈꯨꯟꯕ, ꯁꯪꯒꯣꯜꯁꯦ ꯈꯔ ꯄꯤꯛꯄꯁꯤ ꯇꯧꯕꯅꯤ, ꯍꯟꯗꯣꯛꯅꯔꯒꯦ꯫ ꯑꯩꯒꯤ ꯁꯪꯒꯣꯜꯕꯨ ꯄꯤꯛꯏ ꯀꯥꯏ? ꯍꯩ, ꯅꯈꯣꯏ ꯅꯄꯥꯅ ꯅꯪ ꯂꯩꯅꯕ ꯁꯥꯔꯤꯕ ꯅꯌꯨꯝꯗꯨꯗꯒꯤ ꯑꯩꯒꯤ ꯁꯪꯒꯣꯜꯅ ꯍꯦꯟꯅ ꯆꯥꯎꯔꯝꯒꯅꯤꯅꯦ꯫ ꯀꯔꯤ ꯊꯣꯛꯑꯦꯅ? ꯑꯗꯨꯒꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯃꯤꯅꯥꯏ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯈꯨꯔꯥ ꯀꯧꯕ ꯌꯥꯗꯦ, ꯈꯪꯉꯨ꯫ ꯃꯄꯨ ꯏꯕꯨꯡꯉꯣ ꯀꯧꯒꯗꯕꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯃꯨꯅꯥꯅ ꯈꯪꯖꯔꯅꯤ ꯃꯄꯨ ꯏꯕꯨꯡꯉꯣ꯫ ꯍꯩ, ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯑꯩꯒꯤ ꯁꯒꯣꯜ 13ꯁꯦ ꯏꯔꯨ ꯂꯨꯖꯔꯝꯃꯨꯀꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤ ꯍꯌꯦꯡꯗꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯐꯪꯉꯣꯏꯗꯕꯅꯤ꯫ ꯁꯒꯣꯜ ꯏꯔꯨꯖꯕꯗ ꯁꯒꯣꯜꯒꯤ ꯈꯣꯡꯗꯣꯟꯗ ꯐꯥꯎꯕ ꯂꯩꯈꯣꯝ ꯃꯆꯦꯠ ꯑꯃꯠꯇ ꯇꯩꯍꯜꯂꯝꯕ ꯌꯥꯔꯣꯏ ꯍꯩ꯫ ꯃꯨꯅꯥꯅ ꯃꯁꯤꯕꯨ ꯁꯦꯜꯁꯨ ꯐꯅ ꯄꯥꯏ, ꯑꯊꯨꯝ ꯑꯍꯥꯎꯒ ꯑꯝꯇ ꯆꯥꯗꯕ ꯆꯍꯤ ꯀꯌꯥ ꯐꯥꯔꯕꯅꯣ ꯈꯪꯗꯦꯅꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯈꯥꯈ꯭ꯔꯦꯗ꯫ ꯁꯤꯕꯨꯗꯤ ꯃꯁꯥꯁꯤ ꯆꯨꯍꯤ ꯆꯐꯨꯗ ꯂꯨꯞꯄꯁꯨ ꯃꯄꯨꯟꯁꯤꯒꯤ ꯊꯨꯝꯃꯨ ꯍꯥꯏꯕ ꯌꯥꯔꯣꯏꯗꯕꯅꯤ ꯃꯁꯤ꯫ ꯁꯟꯊꯤ ꯃꯅꯝꯁꯤꯁꯨ ꯃꯄꯨꯒꯤ ꯁꯣꯔ ꯃꯅꯝ ꯆꯥꯕꯤꯛ ꯃꯥꯟꯅꯩ ꯇꯧꯔꯤꯁꯦ꯫ ꯑꯩꯅ ꯇꯥꯕꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯅ ꯂꯩꯈꯤꯗꯕꯗꯣ, ꯅꯨꯄꯤ ꯑꯗꯨꯅ ꯅꯥꯔꯤꯉꯩꯗ ꯃꯥꯅ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯉꯥꯡꯂꯨꯕꯗꯒꯤ ꯃꯅꯝꯗꯨ ꯈꯥꯡꯕ ꯉꯝꯗꯗꯅ ꯋꯥꯟꯊꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯁꯨ ꯉꯝꯗꯣꯏꯅꯤ꯫ ꯃꯤꯅꯥꯏ ꯍꯅꯨꯕ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯤ ꯍꯥ? ꯏꯁ, ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯄꯣꯊꯥꯕ ꯂꯥꯛꯏꯕ꯭ꯔꯣ? ꯆꯥꯎꯕꯅ ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩ ꯈ꯭ꯋꯥꯡꯁꯤ ꯅꯥꯃꯟꯗꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯖꯕꯅꯤ, ꯊꯕꯛ ꯍꯧꯔꯒꯦ꯫ ꯅꯈ꯭ꯋꯥꯡꯗꯨ ꯅꯥꯔꯕꯗꯤ ꯅꯌꯨꯝꯗ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯀꯩꯗꯧꯕꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯤꯕ? ꯍꯟꯗꯛ ꯃꯨꯛꯀ ꯐꯝꯂꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯍꯩ꯫ ꯇꯣꯝꯆꯧꯅ ꯁꯦꯜꯅ ꯄꯤꯅꯤꯡꯗ꯭ꯔꯤꯕ, ꯅꯨꯡꯉꯥꯏꯕꯅ ꯄꯥꯝꯃꯤ, ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤ, ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯦ꯫ ꯃꯤ ꯁꯤꯖꯤꯟꯅꯕꯅ ꯍꯩꯔꯤꯕ, ꯃꯤ ꯁꯤꯖꯤꯟꯅꯕ ꯍꯩꯔꯤꯕꯗꯨꯃꯥꯏꯅ ꯃꯤꯒꯤ ꯁꯦꯜꯁꯨ ꯄꯤꯅꯤ ꯈꯪꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ꯫ ꯑꯩꯗꯤ ꯊꯕꯛ ꯁꯨꯐꯝ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯔꯣꯏ, ꯑꯇꯣꯞꯄ ꯁꯨꯐꯝ ꯂꯩꯇꯕꯒꯤ ꯍꯧꯖꯤꯛ ꯁꯨꯝ ꯌꯥꯎꯔꯕꯅꯤ꯫ ꯑꯗꯨꯅꯤ ꯇꯥꯗ ꯑꯩꯁꯨ ꯈꯜꯂꯤꯕꯁꯦ, ꯈꯪꯗꯦ ꯈꯨꯜꯅꯦꯅ ꯇꯧꯔꯤꯁꯤꯅ ꯁꯦꯜ ꯄꯥꯏꯕꯁꯦ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯀꯔꯤ? ꯑꯁꯦꯡ ꯁꯦꯜ ꯄꯥꯏꯕ ꯃꯕꯨꯛ ꯃꯄꯥꯎ ꯈꯔ ꯐꯕ ꯑꯃꯇꯪ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯃꯈꯩꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯄꯨꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡꯁꯦ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕ ꯑꯝꯇ ꯍꯦꯛ ꯉꯥꯡꯗꯦ꯫ ꯃꯆꯥꯁꯤꯡꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ, ꯃꯁꯤ ꯑꯣꯏ ꯇꯥꯏ ꯃꯇꯨ ꯊꯤꯕ ꯑꯝꯇ ꯈꯪꯗ ꯂꯩꯔꯤꯕꯁꯦ꯫ ꯀꯅꯥꯒꯤ ꯅꯨꯄꯤꯅꯕꯨ ꯃꯥꯏ ꯃꯆꯥꯁꯤꯡꯁꯤꯗ ꯌꯥꯕꯤꯗꯣꯏꯅꯣ? ꯁꯦꯜ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯤꯅꯒ ꯌꯥꯔꯛꯇꯧ ꯃꯉꯥꯏꯔꯦ꯫ ꯁꯛꯇꯥꯁꯤꯡꯁꯤ ꯅꯣꯡꯃꯥꯡꯈꯥ ꯁꯨꯛꯇꯥꯅꯤ ꯌꯥꯝ ꯃꯥꯟꯕꯅꯤ, ꯃꯄꯥ ꯂꯧꯗꯅ ꯈꯥꯊꯨꯝ ꯊꯨꯝꯕꯗꯣ꯫ ꯁꯣꯝꯗ ꯏꯃꯨꯡꯗꯅꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯊꯥꯒꯣꯏꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯨ ꯍꯥꯏꯗꯅ ꯃꯃꯥꯅ ꯀꯟꯅ ꯍꯧꯗꯣꯛꯂꯤ꯫ ꯊꯥꯒꯣꯏ, ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ, ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦ ꯋꯥꯅꯤ, ꯇꯥꯕ꯭ꯔꯣ? ꯊꯥꯒꯣꯏ, ꯑꯁ ꯀꯩꯅꯣ ꯏꯃꯥ, ꯄꯪꯀꯧꯗ ꯀꯧꯏ, ꯅꯣꯡꯃꯇ ꯅꯦꯅꯥ ꯇꯥꯅ ꯇꯨꯝꯕ ꯐꯪꯗꯦ ꯑꯣꯏꯕ꯫ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂꯣ ꯍꯥ? ꯅꯅꯥꯎ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯅꯪꯅ ꯀꯔꯤꯝꯇ ꯌꯥꯎꯗꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯂꯩꯔꯤꯕ ꯃꯤꯅꯥꯏ ꯃꯌꯥꯝꯗꯨ ꯁꯨꯍꯜꯂꯨ ꯌꯥꯗ꯭ꯔꯣ? ꯃꯊꯧ ꯂꯩꯇꯗꯅ ꯃꯥꯅ ꯊꯕꯛ ꯁꯨꯖꯔꯒ꯫ ꯑꯣ, ꯃꯤꯅꯥꯏ ꯃꯌꯥꯝꯗꯣ ꯂꯥꯛꯇꯦꯅꯦ, ꯑꯗꯨꯅ ꯊꯕꯛꯁꯤꯡꯁꯤ ꯈꯔ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎꯅꯦ꯫ ꯉꯝꯃꯔꯣꯏ, ꯃꯤꯅꯥꯏꯅꯤ ꯀꯥꯏꯅꯒ ꯆꯥꯡꯅ ꯃꯔꯣꯜ ꯑꯃ ꯅꯥꯏꯗ꯭ꯔꯤꯕ꯫ ꯁꯦꯜꯒ ꯑꯝꯇ ꯄꯤꯔꯨꯅꯨ, ꯃꯁꯛꯁꯤꯡꯁꯨ ꯅꯨꯡꯁꯤꯗꯦ, ꯃꯊꯤꯕꯣꯡ ꯆꯔꯥ ꯍꯦꯟꯖꯅꯤ꯫ ꯍꯣꯏꯅꯦ, ꯁꯦꯜꯕꯨꯗꯤ ꯅꯄꯥꯅ ꯑꯗꯨꯝ ꯅꯣꯡꯃ ꯂꯦꯞꯄꯗ ꯅꯤꯅꯤꯒꯤ ꯈꯛꯇꯨꯅ ꯄꯤꯔꯒ ꯂꯩꯔꯕꯅꯤ꯫ ꯑꯗꯣ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯃꯇꯣꯝꯇ ꯋꯥꯔꯝꯃꯅꯦꯕ, ꯅꯪ ꯊꯕꯛꯁꯤ ꯈꯔ ꯌꯥꯎꯔꯨ ꯂꯥꯎꯗ꯫ ꯀꯩꯅꯣ ꯑꯩꯉꯣꯟꯗꯗ ꯁꯨꯝ ꯍꯥꯏꯔꯒ ꯂꯩ, ꯏꯃꯥꯗ ꯌꯥꯎꯔꯨꯕ ꯌꯥꯗꯕ꯭ꯔꯣ? ꯉꯥꯛꯇ ꯇꯨꯝꯒꯦ, ꯆꯠꯂꯨꯁꯨ ꯑꯝꯇ꯫
Hey, ai thabak suba hainade nang khangli natro hawgalo thuna hawgalo handak tha sinane imana isagi lik ama sabini na haido si sabi dorom ne handak tha sida hawgalo base minai mari leibabu amte laktabani ba khangidana hayengdi aina lam tawgi bu moido adoima lik haido asengbagi sadoira aina tawni hairadinya adum tu adabani nang adu khangba natro yare adu oiradi ai hawgalaro thabak to nasanu pi to bise matum ta loin to hol Chakhumda masanupi atobi thanilsu chak thongduna leirammi mamasu masanupi ahal hawdok nuraga sanglaklammi mapasu sanglaklammi isa tobi kariginu nangna chaka thongduna leiribadi ha igoi minai mayamdu amta laktrabro laktre baba mingonda adumaina hainubu nungaiteba chumna adu maming karusi yabadu hey karigi maming kaudoiba minai da minai kauba mapu kauba haibasi hongna sanini nangpa as loire Apabina, masiga ngangsia, ikogi isaka kani tamanza dabani. Mapa masi amta lawdiba, kamain tawuno khangte. Haba, kay sang thonguge. Isa na saningba mekta yaida. Atu nangbu haung na thongba higadrane. Hainina, ini hoy mayam na thongmudo, haidam yengi. Is, ini kay naga, odok na taning kidre da ibema. Ini haibasya, nakoy na pagi, masa napida kawgadab, khanglabra. Ma, nang suni, pabga chabek manay he. Sini ni ibema, Mana masil haibado lai ahing tumdi manaba thiba daido nang khangdro mathangi numitani makhoi khulgi masak matau yamna phajaba pakhang mairabasu makhoida thabak suduna leirammi punsi si nungai khida migi mayum sinatab atopa mafam amada thabak si suradi aise kaya da nungai sagada hey minai na ha ta droina kaurise hey minai na nang muni ne ina kaurise mana si kaya da kalim ni ai bu kaubra Is ay mo ko brakay. Hey, nongon na ngasay di kayo na minay ko risi. Nongon na natrabadi, noy napado ay gada. Kari hay bigada ba? Ay isa no pa nido kasi yum dalagat. Tha anirom hayrak makoy na yum dalag tabida lam koy bisa kribisi. Aduna ne nang makoy isa na naba yen kra hat laga siya mo ko. Pani ay tawzarki. Ay wahay ki. Ay gi yen yam loy riba makola sisag. Aduga ne yen mamit na matang ba ni yarong. Aduga Kuzin yaudaba maga yarongani adugi ahumdo khallaga phagadabani ko khani yin maripu mawdrasidagi mamit namu tangba kuzin yaudaba hum khaloisi nikso likrada ko masigi ina khun mai brasi kangse thoibana khura sajau se amu phubikre masigi mapuse pachu patkidreda mairabana nomadi mase aigi khutsidaba soinairaga hingdoribani ai sum somninge ko sangnu taw khara khanglasi akhoigisu madam lakinida thagoina minayane kaino noina thabak sugi de haidradana minging do leiriduna thoibana aima isol thagoi nangdi ngasidi nasakpu tokna phaja thoimeda aidi khangbu khangujre aya asengbaki phajabra sel paiba masai khoina wakhal nungaina leibanina phajaba haibase hongna sani ni mairabana ngakra man bisakta asiga phajare wina phajare harabani kainaga harau Nagasu tawri. As kairi lebak sigi ning thogi masa ning oldigi nang ne le phajaba ina khun ba man aseng bagi man brane ado aikhoi khul sigi nupa mayam sinha ayubada mayada haing sangba khangda makhai aibu yengdiba aduda aikhoina ina khun man basidanya makoina koigi hayakpadi ngamdaba sumi adubudi yam sume aikhoina noida minai oi bilakpada khulgi mi singsida he hairi Nakoigi mapugi masanupi ahaldudi yam ki masakton kariya nangau sikido kayeba kayai nairi aino ha aibu kai haigi yam phajai yengbagi pen banaidi kergana mukhena hinchabi mali hai amuka swai he minai nangi se aibu sitrira kaino phajai hairi yengbagi pen banaidi hari haibi adu kyamna sawbiri budubu aina kari soikragi nangi hosikidubu adumaina haikibranya hoi hari aduda sunate Tangnaba khudagi phawba haireidadu lelene pachana chakam chasilagi nang he kaino minai maduna nangonda sirol tawrido mana isiro mangonda su hairi nang si phajai nakhoi anigi horen aina ekhoigi mamangda tin charaba kelakpu pungthul khare lai tangkhai di sabi yani ado ahum pirake ko ado mindu thagoi ko bugi muhutta sakhen bi kai naga koromagana hena paksagani ado iragana ekhoi pabadongna adum thonjarasu yai kaino Ekoigi tauga ekoini di pungtol do pam budi pam aduda mapui bungoda sel pifam thokpado ina pi khrona khara haibi
ꯍꯣꯏ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯕꯤꯔꯒꯦꯀꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯊꯥꯅꯤꯜꯗꯨ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯩꯔꯥꯕꯅ ꯑꯗꯣ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯦ ꯑꯩꯈꯣꯏ ꯅꯄꯥꯅ ꯎꯔꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯊꯕꯛ ꯊꯥꯗꯠꯄꯤꯒꯦ ꯍꯥꯏꯒꯦ ꯑꯁ ꯑꯩꯈꯣꯏ ꯑꯅꯤ ꯃꯣꯏꯅ ꯈꯪꯉꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯂꯩꯈ꯭ꯔꯁꯤꯔꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯏꯄꯥꯒꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯪꯒꯣꯗꯒꯤ ꯁꯟ ꯑꯃꯅ ꯁꯦꯟꯅꯍꯜꯂꯝꯁꯤ ꯍꯥꯏꯔꯤꯔꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯅꯣ ꯅꯪꯒ ꯃꯄꯥ ꯆꯥꯟꯅꯕ ꯑꯃ ꯌꯦꯡꯉꯣ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪꯒ ꯅꯛꯅꯕ ꯄꯥꯝꯗꯦ ꯅꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯈꯪꯂꯛꯂꯒ ꯑꯩꯗ ꯅꯠꯇꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯃꯥ ꯏꯄꯥꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯐꯝ ꯆꯥꯗꯦ ꯑꯗꯨꯅ ꯅꯪꯒ ꯆꯥꯟꯅꯕ ꯑꯃꯗ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯌꯨ ꯇꯥꯟꯖꯥꯗꯨꯗ ꯊꯥꯅꯤꯜꯒꯤ ꯃꯕꯨꯡ ꯑꯍꯜꯗꯨꯁꯨ ꯆꯪꯂꯛꯂꯝꯃꯤ ꯀꯩꯖꯥꯎꯕꯅ ꯏꯆꯜꯇꯣꯝꯕꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥ ꯃꯤꯅꯥꯏꯁꯤꯗ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯇꯥꯆꯧ ꯑꯩꯒꯤ ꯊꯕꯛ ꯑꯃꯇ ꯇꯧꯕꯤꯌꯨꯅ ꯍꯥꯏꯔꯝꯃꯤꯅꯤ ꯀꯔꯤ ꯏꯆꯜꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯗꯕ꯭ꯔꯥ ꯑꯩ ꯃꯤꯅꯥꯏ ꯏꯆꯜꯅ ꯍꯥꯏꯗꯣ ꯅꯪ ꯁꯠ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥ ꯌꯥꯔꯕꯅꯤ ꯇꯥꯆꯧ ꯑꯗꯣ ꯇꯥꯆꯧ ꯀꯩ ꯆꯠꯂꯣꯏꯅꯣ ꯑꯩꯕꯨꯗꯤ ꯁꯨꯝ ꯑꯁ꯭ꯋꯥꯏꯗ ꯀꯣꯏꯊꯣꯛꯎꯕꯅꯤꯗ ꯉꯁꯤꯗꯤ ꯀꯩ ꯆꯠꯈꯤ ꯎꯗꯦꯅ ꯉꯁꯤꯒꯤ ꯂꯩꯔꯝꯅꯤ ꯊꯣꯏꯅꯨ ꯂꯥꯛꯇꯦꯅ ꯌꯥꯝ ꯁꯥꯎꯕꯅꯤ ꯃꯗꯨꯒꯤ ꯃꯤꯅꯥꯏ ꯊꯣꯏꯅꯨꯗꯨꯁꯨ ꯆꯥꯡꯁꯤ ꯌꯥꯝ ꯅꯥꯏꯗꯦ ꯃꯁꯛ ꯈꯔ ꯐꯖꯕꯗꯨꯗ ꯑꯩꯅ ꯉꯥꯡꯅꯤꯡꯗ ꯇꯧꯕꯅꯤꯀꯣ ꯇꯥꯆꯧ ꯑꯗꯨ ꯏꯅꯝꯃ ꯑꯣꯏꯔꯁꯤꯔꯣ ꯌꯥꯏꯅ ꯑꯩꯈꯣꯏ ꯄꯥꯕꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ ꯇꯥꯆꯧ ꯅꯪ ꯏꯆꯦ ꯊꯣꯏꯅꯨꯗꯣ ꯏꯅꯝꯃ ꯑꯣꯏꯕ ꯄꯥꯝꯃꯗꯤ ꯄꯥꯕ ꯁꯤꯈꯤꯕ ꯉꯥꯏꯕ ꯇꯥꯕꯅꯤ ꯃꯩꯔꯥꯕꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯁꯣꯏꯗ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯅꯥꯒꯁꯤ ꯏ ꯇꯥꯔꯦ ꯑꯣꯏꯕ ꯍꯩ ꯃꯤꯅꯥꯏ ꯏꯆꯜꯇꯣꯝꯕꯤꯅ ꯍꯥꯏꯁꯤ ꯅꯪ ꯁꯠ ꯇꯧꯀꯣ ꯃꯩꯔꯥꯕꯒꯤ ꯌꯨꯝꯗꯅꯤ ꯃꯩꯔꯥꯕꯒꯤ ꯃꯃꯥ ꯁꯅꯝꯕꯤꯅ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥ ꯅꯆꯥꯅꯨꯄꯥꯗꯨꯁꯨ ꯍꯜꯂꯛꯇꯦꯅꯦ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯖꯥꯠꯅꯣꯅꯦ ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯅ ꯊꯦꯡꯁꯨ ꯊꯦꯡꯈ꯭ꯔꯦꯗ ꯈꯪꯗꯦꯅꯦ ꯈꯔ ꯉꯟꯅ ꯍꯜꯂꯛꯂꯕꯗꯤ ꯐꯒꯗꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯕꯗꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏ ꯑꯗꯨꯅ ꯏꯆꯥꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯨ ꯊꯤꯍꯟꯅꯤꯡꯉꯤ ꯁꯦꯜꯁꯨ ꯂꯩꯇꯦ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯈꯪꯗ꯭ꯔꯦꯗ ꯃꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯤꯡꯂꯤꯕꯁꯦ ꯃꯉꯣꯟꯗ ꯋꯥꯅꯕ ꯇꯥꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯩꯁꯨ ꯑꯗꯨꯝꯅ ꯍꯦꯛ ꯈꯜꯂꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯣꯜꯂꯤꯕꯁꯤꯁꯨ ꯁꯣꯟꯅꯤꯡꯗꯨꯅ ꯁꯣꯟꯕꯗꯤ ꯅꯠꯇꯦꯗꯣ ꯏꯃꯥ ꯕꯥꯕꯥ ꯑꯩ ꯍꯜꯂꯛꯑꯦ ꯆꯥꯛ ꯂꯥꯝꯃꯕꯣ ꯏꯔꯨ ꯐꯠ ꯑꯝꯇ ꯂꯨꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯋꯥꯗꯦꯗ ꯏꯆꯥ ꯋꯥꯔꯝꯃꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯧ ꯆꯥꯛꯇꯣ ꯄꯥꯕꯅ ꯑꯗꯨꯝ ꯊꯣꯡꯕꯤꯔꯒꯦ ꯐꯔꯦꯅꯦ ꯄꯥꯕꯅ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯑꯣꯛꯁꯤꯡꯁꯤꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯊꯣꯡꯂꯛꯑꯒꯦ ꯍꯣꯏ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯇꯧꯒꯗꯕꯗꯨ ꯇꯧ ꯑꯗꯨꯒꯅꯦ ꯍꯌꯦꯡꯒꯤ ꯆꯦꯡ ꯆꯔꯥꯗꯤ ꯂꯩꯇ꯭ꯔꯕꯅꯤꯀோ ꯕꯥꯕꯥ ꯍꯟꯗꯛꯇꯤ ꯐꯧ ꯄꯣꯝ 2ꯒꯤ ꯆꯦꯡ ꯄꯤꯔꯛꯑꯣ ꯍꯥꯏꯗꯅ ꯏꯇꯩꯃ ꯑꯁꯪꯕꯤꯗ ꯁꯦꯜ ꯄꯤꯔꯝꯂꯕꯅꯤ ꯍꯌꯦꯡ ꯑꯌꯨꯛ ꯂꯧꯔꯒꯦ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯄꯤꯔꯝꯂꯤꯕ ꯍꯥ ꯏꯃꯥ ꯁꯦꯜ ꯄꯥꯏꯈ꯭ꯔꯕ ꯅꯆꯥꯅꯨꯄꯥꯅꯤꯅꯦ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯅꯠꯇꯦꯅꯦ ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ ꯅꯪꯕꯨ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯌꯦꯡꯂꯅꯤ ꯍꯥꯏꯗꯅ ꯍꯦꯛ ꯍꯥꯏꯕꯗꯨ ꯌꯦꯡꯗ꯭ꯔꯕ꯭ꯔꯅꯦ ꯌꯦꯡꯉꯤꯅꯦ ꯐꯪꯂꯒꯅ ꯂꯥꯡꯐꯩꯗ ꯂꯩꯔꯒ ꯁꯨꯒꯗꯕ ꯉꯥꯛꯇꯣꯏꯕ ꯑꯗꯨꯅ ꯏꯃꯥꯒ ꯄꯥꯕꯒꯗꯪ ꯊꯝꯂꯝꯕꯗꯣ ꯌꯥꯔꯣꯏꯗꯕꯅꯤꯅ ꯁꯤꯗ ꯑꯗꯨꯝ ꯆꯠꯄꯗ ꯇꯥꯕ ꯅꯃꯥꯅ ꯄꯥꯏ ꯈꯣꯏꯅ ꯁꯣꯜꯂꯕꯅꯤꯅ ꯏꯆꯥꯗ ꯈꯣꯡꯂꯧ ꯄꯜꯂꯧ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯑꯩꯁꯦ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯅꯆꯥꯅꯤ ꯁꯤꯗꯕꯨ ꯇꯧꯅꯕ ꯅꯠꯇ꯭ꯔꯣ ꯏꯆꯥ ꯄꯣꯛꯅꯔꯤꯁꯤꯕꯣ ꯑꯗꯨꯃꯥꯏꯅ ꯉꯥꯡꯒꯅꯨ ꯑꯗꯨꯃꯥꯏꯅ ꯈꯟꯅꯣ ꯀꯨꯟꯖꯅ ꯁꯣꯟꯗꯨꯅ ꯂꯩꯕꯁꯤꯗ ꯅꯃꯥꯁꯦ ꯋꯥꯈꯜ ꯖꯥꯠ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ ꯊꯪꯅꯕꯒꯤ ꯏꯗꯣꯝꯆꯥ ꯍꯣꯏꯗꯒꯁꯨ ꯉꯍꯧ ꯈꯔ ꯆꯠꯊꯣꯛ ꯊꯥ 2ꯃꯨꯛ ꯂꯩꯔꯗꯤ ꯍꯥꯟꯅꯕꯨ ꯀꯟꯈꯠꯂꯅꯤ ꯍꯥꯏꯗꯅ ꯑꯃꯥꯏꯕꯗꯁꯨ ꯍꯥꯏꯔꯤꯗꯨꯗꯤ ꯉꯁꯤꯁꯨ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯊꯣꯝꯕꯗꯨ ꯁꯦꯜ ꯂꯧꯕ ꯆꯪꯂꯛꯂꯝꯃꯤ ꯇꯟꯈ꯭ꯔꯦꯗ ꯑꯩꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗꯦ ꯏꯆꯥꯅ ꯍꯧꯔꯤꯕꯅꯤꯅ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯀꯌꯥꯗ ꯇꯣꯜꯂꯤꯕꯅꯣꯕꯁꯦ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯑꯉꯥꯎꯕꯗꯧꯅ ꯃꯨrum ꯁꯣꯜꯂꯒ ꯆꯪꯉꯛꯏꯕꯗꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯃꯄꯨ ꯏꯕꯨꯡꯉꯣꯗ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯀꯩꯅꯣ ꯁꯠ ꯍꯥꯏꯌꯨ ꯑꯃꯨꯛ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯑꯩꯒꯤ ꯈꯨꯠꯁꯨꯃꯜ ꯈꯔ ꯄꯤꯊꯣꯛꯀꯗꯕ ꯂꯩꯕꯗꯨ ꯈꯤꯇ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯂꯥꯌꯦꯡꯅꯤꯡꯉꯤ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯀꯔꯤ ꯅꯪꯒꯤ ꯅꯆꯥ ꯂꯥꯌꯦꯡꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯕ ꯍꯩ ꯅꯣꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅꯦ ꯅꯊꯤꯕꯣꯡ ꯆꯥꯕꯒꯤ ꯁꯦꯜ ꯅꯤꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯅꯆꯥꯒꯤ ꯂꯥꯌꯦꯡꯕꯒꯤ ꯁꯦꯜꯗꯨ ꯑꯩꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯤꯔꯣ ꯑꯇꯣꯞꯄ ꯄꯤꯌꯨ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯩꯒꯤ ꯑꯋꯥꯠꯄ ꯈꯨꯠꯁꯨꯃꯜꯗꯨ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯕꯅꯤ ꯈꯨꯠꯁꯨꯃꯜ ꯀꯩ ꯍꯥ ꯅꯣꯏꯅꯒ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯁꯦꯜ ꯊꯧꯕ ꯌꯥꯕ ꯅꯊꯤꯕꯣꯡ ꯆꯔꯥ ꯍꯦꯜꯍꯟꯗ꯭ꯔꯤꯕꯗꯣ ꯅꯔꯥꯏꯕꯛꯇꯨ ꯐꯔꯕꯅꯤ ꯈꯪ ꯏꯆꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯍꯧꯏ ꯍꯌꯦꯡ ꯃꯈꯩꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏ
ꯑꯗꯨꯕꯨ ꯉꯁꯤ ꯈꯛꯇꯤ ꯄꯤꯕꯤꯌꯨꯕ ꯍꯩ ꯄꯤꯔꯣꯏ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯅꯥꯏ ꯍꯥꯏꯔꯤꯕꯗꯣ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯑꯩ ꯈꯪꯗꯦ ꯃꯤꯅꯥꯏꯅꯦꯅ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯊꯣꯝꯕꯗꯨ ꯁꯥꯎꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯃꯃꯥ ꯃꯆꯥꯈꯛ ꯂꯩꯍꯧꯕꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯇꯦ ꯈꯟꯗꯨꯅ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯕꯅꯤ ꯑꯗꯨꯒ ꯏꯆꯥ ꯅꯥꯔꯤ ꯏꯁꯥꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯌꯨ ꯍꯥꯏꯕ ꯃꯈꯣꯏꯗꯒꯤ ꯅꯤꯕꯒꯨꯝ ꯉꯥꯡꯕ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯑꯩ ꯊꯕꯛ ꯁꯨꯔꯣꯏ ꯊꯥꯅꯤꯜꯅ ꯇꯥꯊꯣꯝꯕ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯕꯦꯝꯃ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯊꯕꯛ ꯌꯥꯎꯕ ꯉꯝꯂꯔꯣꯏꯅꯦ ꯏꯆꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯁꯥ ꯉꯝꯍꯧꯗꯦ ꯊꯕꯛꯀꯤ ꯅꯠꯇꯦꯌꯦ ꯁꯦꯜ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩ ꯄꯥꯕꯅ ꯄꯤꯗꯕꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯄꯤꯔꯕꯅꯤ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯈꯪꯂꯕꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯁꯣꯏꯗꯅ ꯆꯩꯕꯤꯒꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯤ ꯂꯧꯁꯤꯜꯂꯣ ꯑꯗꯨꯒ ꯑꯉꯥꯡ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯅꯤꯡꯊꯤꯅ ꯌꯦꯡꯕꯤꯔꯨꯔꯣ ꯕꯦꯝꯃ ꯃꯇꯝ ꯄꯨꯝꯕꯗ ꯅꯕꯨꯡꯅ ꯅꯪꯒꯤ ꯃꯇꯦꯡꯁꯤ ꯈꯛ ꯀꯥꯎꯔꯦꯀꯣ ꯅꯪꯒꯤ ꯉꯁꯤꯒꯤ ꯁꯦꯜ ꯑꯁꯤꯅ ꯏꯆꯥꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯟꯒꯗꯧꯔꯤꯕ ꯃꯗꯨꯒꯤꯗꯃꯛ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯩꯔꯥꯕ ꯉꯁꯤꯗꯤ ꯊꯕꯛ ꯂꯥꯛꯇꯦ ꯃꯩꯔꯥꯕꯒꯤ ꯌꯨꯝꯗ ꯊꯥꯅꯤꯜꯗꯨ ꯂꯣꯟꯅ ꯂꯥꯛꯂꯝꯃꯤ ꯅꯪꯒꯤꯁꯤꯗ ꯀꯩꯗꯧꯕ ꯂꯩꯕ ꯃꯤꯅꯒ ꯎꯔꯒꯕ ꯑꯣ ꯂꯣꯟꯅꯅꯦ ꯂꯥꯛꯏꯁꯦ ꯅꯣꯡꯃꯒꯤ ꯅꯪ ꯎꯍꯧꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕꯗꯣ ꯌꯥꯔꯦꯀꯣ ꯑꯗꯣ ꯆꯠꯂꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯌꯨꯝꯗ ꯄꯥꯎ ꯇꯝꯈ꯭ꯔꯕꯗꯤ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯊꯣꯛꯅꯤꯡꯕ ꯊꯣꯛꯑ ꯆꯠꯂꯣ ꯅꯪ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯉꯝꯂꯣꯏꯗ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯄꯥꯗꯨ ꯌꯥꯝ ꯊꯣꯛꯇ꯭ꯔꯤꯕꯗꯨꯕꯣ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯠꯇꯦ ꯏꯃꯥ ꯏꯄꯥꯕꯨ ꯑꯋꯥꯕ ꯄꯤꯅꯤꯡꯗꯕꯅꯤ ꯑꯁꯨꯛ ꯁꯣꯜꯂꯕ ꯑꯍꯜꯁꯤꯡ ꯑꯁꯤꯗ ꯄꯩꯁꯥ ꯂꯥꯡꯕꯗꯣ ꯑꯩ ꯄꯥꯝꯗꯕ ꯀꯅꯥꯅꯣꯅꯦ ꯅꯪꯕꯨ ꯏꯕꯦꯝꯃ ꯏꯅꯦ ꯑꯩ ꯏꯅꯥꯈꯨꯟꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯅꯤ ꯑꯣ ꯏꯕꯦꯝꯃꯗꯤ ꯅꯁꯛꯅ ꯇꯧꯕ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯗꯣ ꯅꯪꯕꯨ ꯏꯆꯥꯅꯨꯄꯥ ꯀꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯏꯆꯥꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯑꯩ ꯍꯛꯆꯥꯡ ꯉꯝꯗꯦꯗꯨꯗ ꯆꯠꯇ꯭ꯔꯕ ꯀꯧꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯀꯣꯏꯔꯛꯄꯅꯤ ꯑꯗꯣ ꯏꯅꯦ ꯍꯛꯆꯥꯡꯕꯨ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯈꯣꯡ ꯈꯨꯠꯁꯤ ꯁꯤꯊꯕꯤ ꯄꯪꯊꯕꯤ ꯍꯦꯛ ꯇꯧꯔꯤ ꯑꯗꯨꯅꯅꯤ ꯀꯔꯤ ꯂꯩꯅꯥ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯅꯦ ꯑꯃꯥꯏꯕꯒ ꯇꯥꯟꯅꯔꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕ꯭ꯔꯥ ꯌꯦꯡꯉꯤ ꯏꯆꯥꯅꯨꯄꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯁꯦ ꯑꯃꯠꯇ ꯇꯨꯡꯁꯤꯟꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯍꯦꯛ ꯂꯥꯏꯌꯦꯡꯕ ꯍꯣꯠꯅꯕꯗ ꯑꯗꯣ ꯅꯪ ꯐꯝꯈꯣ ꯏꯅꯦ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛꯇ ꯍꯤꯞꯂꯨꯒꯦꯀꯣ ꯃꯩꯔꯥꯕ ꯏꯃꯥꯁꯨ ꯁꯣꯜꯂꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯅꯈꯣꯏꯗ ꯂꯥꯛꯑꯒꯦ ꯅꯪꯅꯕꯨ ꯀꯩ ꯍꯩꯗꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯒꯗꯣꯏꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯃꯤꯅꯥꯏ ꯃꯤꯁꯦꯟ ꯃꯌꯥꯝꯅ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯔꯒ ꯌꯥꯝ ꯍꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯆꯦꯗꯅ ꯍꯩꯇꯕꯒꯤ ꯋꯥ ꯑꯩꯗꯤ ꯌꯥꯝ ꯍꯩ ꯆꯥꯛ ꯊꯣꯡꯕ ꯐꯤ ꯁꯨꯕ ꯀꯣꯟ ꯐꯦꯡꯕ ꯋꯥꯏ ꯇꯩꯕ ꯂꯣꯏꯅ ꯍꯩ ꯑꯗꯨꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯦ ꯍꯥ ꯑꯗꯨꯅꯅꯤ ꯑꯩ ꯅꯈꯣꯏꯗ ꯂꯥꯛꯑꯒꯦꯅ ꯍꯥꯏꯁꯦ ꯃꯩꯔꯥꯕ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯌꯨ ꯅꯨꯡꯁꯤꯗꯦ ꯑꯗꯨꯗꯤ ꯑꯩ ꯈꯛꯇꯅ ꯏꯀꯥꯏꯕ ꯈꯪꯗꯕꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯣꯏꯔꯥꯛ ꯂꯥꯛꯄꯅꯤ ꯅꯠꯇ꯭ꯔꯥ ꯅꯪꯕꯨ ꯀꯣꯏꯁꯤꯟ ꯁꯦꯟꯅꯖꯕꯅꯤ ꯅꯪꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯒꯅꯨ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯄꯨꯟꯕ ꯌꯥꯔꯣꯏ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯒꯅꯤ ꯃꯈꯣꯏꯒꯩꯒ ꯋꯥꯈꯜ ꯃꯥꯟꯅꯗꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯑꯗꯨꯝ ꯂꯦꯞꯀꯅꯤ ꯁꯦꯡꯅ ꯍꯥꯏ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯊꯥꯅꯤꯜ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯊꯃꯣꯏ ꯄꯥꯜꯂꯤ ꯅꯪꯒꯤ ꯅꯇꯧꯅ ꯅꯪꯕꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯏꯍꯨꯜꯁꯦ ꯑꯩ ꯐꯣꯡꯗꯣꯛꯄ ꯄꯥꯝꯗꯦ ꯑꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯑꯩꯅ ꯇꯥꯅꯤꯡꯕꯗꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯈꯛꯇꯅꯤ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯌꯨ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯆꯦꯠꯅ ꯂꯦꯞꯀꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯅꯤꯜꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯩꯔꯥꯕ ꯊꯥꯅꯤꯜꯕꯨ ꯅꯨꯡꯁꯤꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯊꯥꯅꯤꯜꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯊꯥꯒꯣꯏ ꯏꯁꯧ ꯀꯟꯅ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯃꯤꯅꯥꯏꯅꯣ ꯈꯪꯗꯦ ꯊꯕꯛ ꯑꯝꯇ ꯇꯧ ꯍꯥꯏꯕꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯅꯔꯝ ꯆꯠꯁꯤꯡꯗꯨꯅꯅꯤ ꯅꯈꯣꯏꯅ ꯃꯤꯅꯥꯏ ꯑꯣꯏꯔꯤꯗꯣ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯉ ꯂꯩꯔꯝꯃꯤꯁꯤꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯅꯥꯏꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯡꯗꯣꯛꯇꯕ ꯌꯥꯔꯣꯏ ꯊꯕꯛ ꯇꯧꯕꯗꯅꯦ ꯌꯥꯝ ꯆꯦꯛꯁꯤꯟꯗꯦꯕ ꯏꯃꯥꯅ ꯑꯩꯈꯣꯏꯅꯤꯅ ꯌꯦꯡꯁꯤꯟꯃꯟꯗꯗꯅ ꯁꯣꯏꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯏꯁ ꯀꯔꯤ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯍꯥ ꯃꯈꯣꯏꯅ ꯁꯦꯜ ꯄꯤꯔꯒ ꯊꯕꯛ ꯁꯨꯍꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯅꯅꯕꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯦ ꯃꯈꯣꯏꯁꯨ ꯃꯤꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯏꯃꯥꯒ ꯅꯈꯣꯏꯅꯤꯅ ꯉꯥꯡꯂꯤꯕ ꯈꯨꯡꯒꯥꯡꯗꯣ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯅꯠꯇꯦ ꯉꯥꯡꯗꯕ ꯇꯧꯕꯒꯤꯅꯤ ꯉꯥꯡꯂꯤꯕꯁꯦ ꯅꯪꯅ ꯐꯁꯥꯔꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯛꯂꯛꯀꯅꯨ ꯀꯔꯤꯅꯣ ꯑꯃꯨꯛ ꯉꯥꯡꯅꯔꯤꯗꯨꯅ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯦ ꯍꯩꯄꯥ ꯌꯥꯝ ꯁꯥꯕ ꯌꯥꯔꯦ ꯏꯆꯥ ꯇꯣꯝꯕꯤꯌꯥ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯅꯄꯥꯅ ꯌꯥꯝ ꯍꯪꯉꯝꯕꯅꯤꯀꯣ ꯀꯩꯁꯨ ꯆꯠꯇꯦꯗ ꯁꯨꯝ ꯃꯄꯥꯜ ꯊꯣꯛꯇꯕ ꯀꯨꯏꯔꯦꯅ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯆꯠꯂꯨꯕꯅꯤ ꯍꯌꯦꯡ ꯃꯈꯩꯗꯤ ꯅꯇꯣꯝꯇ ꯆꯠꯀꯅꯨ ꯃꯇꯝ ꯐꯠꯇꯦ ꯀꯣ ꯆꯠꯅꯤꯡꯂꯕꯁꯨ ꯅꯄꯥꯗ ꯅꯤꯡꯊꯤꯅ ꯍꯥꯏꯔꯝꯂꯒ ꯀꯅꯥꯅꯣ ꯄꯨꯗꯨꯅ ꯆꯠ ꯍꯣꯏ ꯏꯃꯥ ꯉꯁꯤꯁꯨ ꯃꯩꯔꯥꯕ ꯑꯃꯗꯤ ꯀꯨꯟꯖ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯊꯝꯊꯥꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ
ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯅꯥꯄꯤ ꯁꯦꯡꯍꯜꯂꯤ ꯃꯁꯤꯒꯤ ꯏꯅꯥ ꯈꯨꯟꯕꯁꯤꯅ ꯈꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏ ꯃꯄꯥꯅ ꯊꯝꯂꯝꯕ ꯃꯤꯅꯥꯏꯁꯤꯡ ꯃꯩꯔꯥꯕꯅ ꯃꯤꯅꯥꯏꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯁꯦ ꯃꯄꯥ ꯃꯄꯨꯅ ꯊꯝꯂꯝꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯈꯨꯋꯠꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯏꯪꯈ꯭ꯔꯁꯤꯗ ꯅꯨꯡꯊꯤꯜꯗ ꯑꯣꯏꯔꯁꯨ ꯁꯦꯡꯍꯟꯕ ꯌꯥꯏꯗꯅ ꯍꯩ ꯃꯤꯅꯥꯏ ꯅꯍꯥ ꯀꯕꯣ ꯅꯥꯄꯤ ꯃꯅꯥ ꯑꯃꯅꯤ ꯇꯥꯎꯔꯤꯕꯗꯨ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯅꯦ ꯎꯔꯦ ꯂꯩꯆꯤꯜꯒ ꯊꯥꯕꯁꯤꯗ ꯃꯤꯠꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯗ꯭ꯔꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯅꯝꯁꯤꯜꯂꯒ ꯍꯥꯠꯄ ꯉꯝꯕꯁꯦ ꯅꯃꯤꯠꯇꯨ ꯐꯖꯅ ꯌꯦꯡꯉꯨꯅꯦ ꯌꯦꯟ ꯉꯧꯕ ꯄꯤꯔꯛꯄ ꯑꯣꯏꯔꯕꯗꯤ ꯂꯩꯆꯤꯜ ꯊꯥꯔꯁꯨ ꯃꯇꯣꯜ ꯉꯥꯛꯇ ꯇꯥꯞ ꯈꯜꯂꯒ ꯆꯥꯈꯤ ꯍꯩ ꯁꯠ ꯇꯧꯀꯣ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯎꯀꯥꯏ ꯑꯃꯨꯛ ꯆꯤꯡꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯈꯥꯡꯈꯤꯗꯣꯏꯅꯣ ꯏꯃꯥꯒ ꯄꯥꯕꯒꯅ ꯈꯤꯇꯪ ꯀꯜꯂꯝꯂꯕꯗꯤ ꯐꯒꯗꯕꯅꯤ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒ ꯑꯁ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦꯗ ꯍꯧꯖꯤꯛ ꯌꯦꯟ ꯉꯧꯕ ꯄꯜꯂꯝꯕꯗꯒꯤ ꯏꯪꯕꯁꯤꯗ ꯆꯥꯛ ꯄꯣꯡ ꯆꯥꯕꯗꯨꯒ ꯐꯖꯅ ꯂꯧꯈꯠꯂꯗꯤ ꯆꯥꯛ ꯀꯣꯝꯄꯥꯛ ꯑꯃꯃꯨꯛꯇꯤ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯁꯤꯟꯒꯗꯧ ꯃꯥꯜꯂꯤꯕꯣ ꯏꯁ ꯍꯥꯏꯒꯨꯝꯗꯅ ꯑꯍꯥꯎꯕꯒꯗꯣ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯉꯥꯅꯨ ꯑꯃ ꯊꯣꯡꯂꯒ ꯆꯥꯕꯗꯤ ꯌꯥꯕꯅꯤ ꯌꯥꯏꯅꯦ ꯍꯧꯔꯛꯇꯦ ꯍꯥꯏꯔꯤꯕꯅꯤ ꯑꯁ ꯅꯣꯡꯉꯥꯟꯇ ꯉꯥꯏꯔꯤ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯗꯣꯏꯁꯦ ꯋꯥꯗꯧꯔꯤꯗ ꯇꯨ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕ ꯅꯣꯡꯃꯪꯈꯥꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯁꯅꯥꯇꯣꯝꯕꯅ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯊꯕꯛ ꯇꯧꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯔꯤꯗꯨꯅ ꯁꯦꯜ ꯂꯧꯔꯝꯗꯥꯏꯗꯗꯤ ꯊꯥ ꯐꯥꯕ ꯉꯥꯏ ꯉꯝꯃꯣꯏꯅꯦ ꯀꯗꯥꯏꯗꯒꯤꯅꯣꯗ ꯃꯃꯥꯡ ꯊꯥꯒꯤ ꯁꯦꯜ ꯐꯥꯎꯕ ꯇꯪꯈꯥꯏꯃꯨꯛ ꯋꯥꯠꯂꯤ ꯁꯨꯔꯤꯕ ꯊꯕꯛ ꯈꯨꯁꯨꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯁꯦꯜꯁꯦ ꯃꯇꯝ ꯆꯥꯅꯄꯤꯕꯗꯤ ꯌꯥꯕꯅꯤ ꯊꯕꯛ ꯈꯨꯁꯨꯗꯨꯗ ꯀꯗꯥꯏꯗꯒꯤ ꯁꯦꯜ ꯄꯤꯅꯤꯡꯗꯣꯏꯅꯣ ꯃꯤꯅꯥꯏꯗ ꯃꯤꯅꯥꯏ ꯃꯥꯜꯂꯤ ꯁꯨꯔꯤꯕ ꯊꯕꯛ ꯈꯨꯁꯨꯗꯣ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯃꯥꯗꯨꯒꯨꯝ ꯆꯨꯝꯁꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯅꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯆꯥꯁꯤꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯅꯣ ꯈꯪꯗꯦꯅꯦ ꯑꯗꯣ ꯅꯪꯉꯣꯟꯗ ꯉꯥꯎꯖꯕ ꯊꯥꯡꯗꯜꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯕꯅꯤꯍꯦ ꯌꯥꯔꯦꯗ ꯃꯤꯒ ꯇꯥꯅꯤꯀꯣ ꯏꯅꯥ ꯈꯨꯟꯕ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯏꯆꯥꯆꯥ ꯏꯄꯥꯅ ꯅꯈꯣꯏꯗ ꯍꯥꯏꯒꯗꯕꯗꯤ ꯅꯨꯄꯤ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏꯔꯕ ꯑꯃꯠꯇꯗ ꯌꯨꯝ ꯄꯥꯟꯕ ꯌꯥꯏ ꯑꯗꯨꯒ ꯅꯨꯄꯥ ꯅꯈꯣꯏ ꯑꯅꯤꯁꯨ ꯂꯥꯏꯔꯕ ꯅꯨꯄꯤ ꯑꯃꯠꯇ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯆꯨꯝꯃꯤ ꯅꯄꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏ ꯏꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜꯒꯨꯝꯕꯅꯤ ꯃꯗꯨꯒꯨꯝꯕ ꯊꯥꯛꯇ ꯅꯈꯣꯏꯅ ꯀꯨꯝꯗꯨꯅ ꯍꯤꯡꯈꯤꯕ ꯍꯥꯏꯕꯁꯦ ꯅꯃꯥꯒ ꯑꯩꯈꯣꯏꯅꯤꯒꯤ ꯃꯥꯏ ꯁꯣꯛꯅꯤꯡꯉꯥꯏꯅꯤ ꯊꯥꯒꯣꯏꯅ ꯕꯥꯕꯥ ꯑꯩꯒꯤꯗꯤ ꯄꯥꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯌꯨꯀꯣ ꯀꯩꯖꯥꯎꯕꯅ ꯏꯁ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ ꯉꯥꯡ ꯄꯥꯕꯗꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯁꯦꯝꯃꯨ ꯀꯥꯏꯅ ꯍꯥꯏꯕ ꯉꯝꯃꯤꯅꯦ ꯀꯥꯏꯗꯦꯗ ꯏꯄꯥꯗ ꯍꯥꯏꯕꯕꯨ ꯀꯩꯒꯤ ꯀꯥꯏꯗꯣꯏꯅꯣ ꯁꯤꯟꯒꯅꯤ ꯏꯄꯥꯅ ꯏꯆꯥꯁꯤꯡꯒꯤ ꯑꯃꯠꯇ ꯋꯥꯠꯇꯅꯕ ꯃꯤꯃꯥꯡꯗ ꯆꯣꯞꯇꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯀꯩꯖꯥꯎꯕꯅ ꯑꯗꯨꯒ ꯏꯆꯜꯇꯣꯝꯕꯤ ꯅꯪꯅ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯪꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯤꯗꯨꯅ ꯊꯝꯂꯤꯕ ꯃꯤꯅꯥꯏ ꯅꯪꯅ ꯄꯥꯈꯣꯜ ꯍꯥꯏꯅꯤꯡꯕ ꯂꯩꯔꯁꯨꯅꯦ ꯀꯧꯔꯒ ꯍꯥꯏꯒꯗꯕ ꯈꯪꯂꯕ꯭ꯔꯥ ꯊꯥꯒꯣꯏꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯥꯏꯔꯁꯨ ꯂꯧꯗꯕꯅꯤ ꯃꯤꯅꯥꯏꯁꯤꯡꯒ ꯌꯥꯝ ꯅꯛꯅꯕ ꯄꯥꯝꯕꯅꯤ ꯑꯩꯗꯤ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯅ ꯈꯜꯂꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯤꯔꯤꯕꯗꯣ ꯃꯈꯣꯏꯒꯤ ꯍꯨꯃꯥꯡ ꯃꯃꯜ ꯄꯤꯕꯅꯤ ꯑꯩꯈꯣꯏꯗꯒꯤ ꯅꯤꯔꯒ ꯆꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯊꯝꯐꯝ ꯊꯣꯛꯄ ꯊꯧꯒꯜꯂꯣꯟꯗꯣ ꯀꯥꯏꯅꯤꯡꯗꯦ ꯏꯆꯥꯇꯣꯝꯕꯤ ꯅꯪꯁꯤ ꯄꯥꯛꯈ꯭ꯔꯦꯗ ꯃꯤꯅꯥꯏ ꯃꯄꯨ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯈꯪꯗ꯭ꯔꯦꯅꯦ ꯃꯃꯥ ꯅꯆꯥꯁꯤ ꯁꯣꯏꯈꯤꯅꯤ ꯅꯪꯅ ꯈꯔ ꯇꯥꯛꯎꯀꯣ ꯑꯗꯣ ꯃꯄꯥ ꯏꯆꯥ ꯑꯅꯤꯒꯤ ꯂꯤꯛ ꯁꯟ ꯀꯨꯟꯃꯨꯛꯇ ꯁꯥꯕꯤꯁꯤ ꯑꯗꯨꯅ ꯀꯝꯗꯧꯔꯕ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯗꯣ ꯏꯅꯥ ꯈꯨꯟꯕ ꯑꯩꯒꯤꯕꯨ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯅꯈꯣꯏꯅ ꯄꯥꯝꯕ ꯃꯇꯝꯗ ꯆꯠꯇꯨꯅ ꯁꯥꯔꯨꯁꯨ ꯀꯣ ꯏꯃꯥ ꯑꯩꯅ ꯑꯍꯜꯅꯤꯅ ꯑꯩꯒꯤꯅ ꯈꯔ ꯍꯦꯜꯍꯜꯂꯨ ꯏꯃꯥ ꯑꯩꯗꯤ ꯀꯩꯁꯨ ꯄꯥꯝꯗꯦꯗ ꯑꯗꯨꯒꯤ ꯁꯔꯨꯛ ꯄꯥꯕꯗꯤ ꯊꯕꯛ ꯁꯨꯕ ꯃꯤꯒꯤ ꯁꯦꯜꯁꯤꯡ ꯃꯇꯝ ꯆꯥꯅ ꯄꯤꯗꯕꯗꯣ ꯑꯗꯨꯗꯣ ꯄꯤꯌꯣꯅ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯃꯥꯅ ꯑꯍꯜꯁꯤꯡꯗ ꯊꯤꯅ ꯉꯥꯡꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯒꯅꯨ ꯍꯥꯏꯕꯤꯌꯨ ꯁꯅꯥꯇꯣꯝꯕꯅ ꯃꯤꯅꯥꯏ ꯃꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯐꯨꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤꯅꯦ ꯃꯩꯔꯥꯕ ꯁꯪꯒꯣꯜꯗ ꯁꯟꯊꯤ ꯁꯦꯡꯂꯤ ꯊꯥꯅꯤꯜꯁꯨ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯂꯤ ꯆꯪꯉꯣ ꯅꯈꯣꯏ ꯄꯥꯕ ꯂꯥꯛꯑꯅꯤ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤ ꯆꯪꯉꯣꯏ ꯇꯜꯂꯤ ꯑꯩꯗꯤ ꯅꯪ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯃꯤ ꯇꯥꯅꯤ ꯂꯥꯎꯔꯣ ꯍꯧꯖꯤꯛ ꯍꯥ ꯂꯥꯎꯔꯒꯦ ꯅꯕꯨꯡ ꯑꯅꯤꯗꯨꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯍꯜꯂꯒꯦ ꯍꯥꯏꯔꯣ ꯀꯩꯒꯨꯝꯕ ꯅꯁꯨꯡ ꯂꯥꯟꯒꯩꯅ ꯁꯤꯈ꯭ꯔꯗꯤ ꯅꯪ ꯏꯃꯥ ꯄꯥꯕꯒꯤꯗꯤ ꯌꯦꯡꯉꯛꯇꯕ ꯌꯥꯔꯣꯏꯍꯦ ꯍꯥꯜꯂꯣꯏ ꯀꯩꯁꯨ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯪꯉꯣꯟꯗ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯁꯦꯡꯕꯨ ꯁꯦꯡꯂꯕ꯭ꯔꯣ ꯊꯥꯗꯤ ꯊꯥꯖꯗꯦꯗ ꯑꯩꯕꯨ ꯊꯥ ꯃꯩꯔꯥꯕ ꯀꯔꯝ ꯀꯥꯟꯗ ꯑꯩꯕꯨ ꯅꯅꯥꯛꯇ ꯊꯝꯕ ꯉꯝꯒꯅꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯥꯛꯄ ꯃꯤꯀꯨꯞꯇ ꯑꯗꯨꯃꯛ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯈꯟꯕꯒꯤ ꯃꯤꯄꯥꯏꯕꯗꯤ ꯄꯣꯛꯂꯤ ꯅꯪꯅ ꯑꯩꯒꯤ ꯂꯦꯞꯂꯕ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯁꯣꯝꯗ ꯁꯨꯃꯥꯡꯗꯅ ꯃꯩꯔꯥꯕꯒꯤ ꯃꯄꯥ ꯀꯨꯟꯖꯗꯨ ꯁꯅꯝꯕꯤ ꯃꯁꯥ ꯉꯝꯂꯛꯇꯦ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯀꯧꯕ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯀꯅꯥ ꯂꯩꯒꯦ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ ꯍꯩ ꯍꯅꯨꯕꯥ ꯀꯅꯥ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯆꯥꯛ ꯅꯤꯕꯁꯨ ꯃꯥꯜꯂꯤ
ꯅꯪꯕꯨ ꯆꯥꯛꯅꯤꯕ ꯂꯥꯛꯏꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛꯅꯤꯕꯗ ꯆꯦꯡ ꯆꯥꯛ ꯄꯤꯗꯦꯀꯣ ꯅꯈꯨꯠ ꯅꯈꯣꯡ ꯇꯦꯛꯄꯁꯨ ꯅꯠꯇꯦ ꯁꯨꯔꯒ ꯆꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ 이봉아 ahal aingondda nangna nganglibu wangangdubu karino ha ai si changniba lakpa natte isa nupa mairababu kauba laklibani is ina khunba aingondda kholga wangladuna khumi hey chalo chalo nasa nupa minaido magi thabak loidri aduna satpa yakiro mama do masaka na ngamlaktabadagi ai isa nupa bu kauba laksabani isa do ngasigidi pujakhrage hayeng nganna lakhalage hey 마기 마시기라 짱게라 아이 ꯈꯪꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯛꯁꯤ ꯂꯣꯏꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯦꯔꯥ ꯅꯈꯥꯗ ꯊꯕꯛ ꯁꯨꯏ ꯍꯥꯏꯗꯅꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯒꯤ ꯀꯧꯕꯁꯤ ꯐꯥꯎꯕꯗꯤ ꯊꯥꯔꯛꯄ ꯌꯥꯏꯅ ꯁꯦꯜ ꯈꯔ ꯄꯥꯏꯔꯦ ꯍꯥꯏꯗꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯒ ꯅꯈꯣꯏꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕ ꯉꯝꯕ ꯑꯩꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯗ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣ ꯍꯦ ꯍꯜ ꯌꯥꯝ ꯊꯨꯅ ꯆꯠꯍꯧ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯉꯁꯤꯒꯤꯗꯤ ꯄꯨꯖꯈ꯭ꯔꯒꯦ ꯃꯃꯥꯗꯣ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯍꯧꯗꯦ ꯃꯁꯤ ꯑꯅꯝ ꯌꯥꯝꯅ ꯀꯟꯗꯧꯔꯤꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯈꯪꯕ꯭ꯔꯅ ꯅꯨꯡꯉꯥꯏꯕ꯭ꯔꯅ ꯍꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯑꯌꯣ ꯑꯌꯣ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯀꯩꯖꯥꯎ ꯁꯅꯥꯇꯣꯝꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎ ꯂꯥꯎ ꯁꯅꯥꯇꯣꯝꯕꯅ ꯀꯩ ꯍꯥꯏꯒꯦ ꯄꯥꯕ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯅꯩꯈꯥꯏꯌꯨ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯃꯉꯛ ꯌꯥꯝꯅ ꯍꯥꯏꯒꯠꯄ ꯃꯤꯅꯥꯏꯒꯤ ꯃꯄꯥꯅꯤ ꯃꯁꯤ ꯀꯩꯖꯥꯎꯕꯅ ꯕꯥꯕꯥ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯊꯕꯛꯅꯤꯅꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯀꯨꯟꯖꯕꯨ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ahal ama phure tabada mayamdu thoklaktuna haifet haifet yengnai mairabu ure mapabu makoyani sangduna phuribado kaino isiba baba nang kai gisda lai ha nang kai do lai no sama kol sida baba mi nang na kai do busangai na madu masa ngam lakti haidana nang bu ko bu laklibani ne ayo kai ima masa ngam deba baba chalis law ai poge law si kol hey minai ꯑꯩꯒ ꯌꯥꯕ ꯌꯥꯎꯗꯅ ꯅꯪ ꯅꯤꯛꯇ ꯀꯨꯁꯤꯔꯥ ꯁꯤꯗ ꯆꯠꯄ ꯌꯥꯕ꯭ꯔꯣ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯅꯄꯥꯅꯆꯥ ꯑꯍꯨꯝ ꯀꯩꯗꯧꯒꯦ ꯃꯤꯅꯥꯏ ꯑꯩꯅ ꯍꯣꯔꯦꯟꯗꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯩꯔꯥꯕ ꯑꯁꯣꯛꯄ ꯃꯄꯥꯕꯨ ꯄꯣꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯥꯅ ꯌꯨꯝ ꯌꯧꯔꯛꯂꯒ ꯑꯃꯥꯏꯕ ꯀꯧꯔꯨꯗꯨꯅ ꯃꯄꯥ ꯑꯗꯨꯒ ꯃꯃꯥꯒ ꯌꯦꯡꯍꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯊꯥꯅꯤꯜꯗꯤ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯔꯤ ꯏꯅꯥꯈꯨꯟꯕ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯀꯩꯖꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯃꯩꯔꯥꯕ ꯂꯥꯛꯄ ꯉꯥꯏꯔꯤ ꯀꯩꯖꯥꯎꯕꯅ ꯃꯤ ꯐꯨꯅꯤꯡꯉꯀꯥꯟꯁꯤꯗ ꯆꯨꯛꯂꯥꯛ ꯂꯥꯛꯇꯦꯅ ꯇꯧꯔꯤꯁꯦ ꯑꯄꯥꯕꯤꯅ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅꯅꯦ ꯃꯉꯛ ꯍꯥꯏꯒꯠꯇꯅꯕ ꯈꯔ ꯊꯤꯅ ꯐꯨꯔꯒ ꯊꯥꯈꯣ ꯃꯤꯅꯥꯏ ꯃꯣꯏꯅ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯀꯩꯖꯥꯎꯕꯅ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯂꯤꯕꯁꯤ ꯁꯣꯏꯗ ꯑꯣꯏꯒꯅꯤ ꯃꯁꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤꯀꯣ ꯃꯁꯤ ꯃꯩꯔꯥꯕꯅ ꯁꯝꯕꯜꯁꯤ ꯍꯦꯛꯇ ꯊꯨꯗꯦꯛꯒꯦꯗ ꯅꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯄꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯈꯤꯕꯗꯣ ꯊꯣꯛꯂꯛꯎ ꯂꯥꯎ ꯁꯅꯥꯇꯣꯝꯕꯅ ꯍꯩ ꯃꯤꯅꯥꯏ ꯅꯈꯣꯏꯒꯤ ꯅꯄꯥꯗꯨ ꯐꯨꯔꯤꯕꯗꯨ ꯑꯩꯈꯣꯏꯅꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯏꯄꯥꯕꯨ ꯐꯨꯕ ꯅꯣꯏ ꯑꯗꯨꯗꯤ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯣꯏ ꯁꯅꯥꯇꯣꯝꯕꯅ ꯑꯌꯣ ꯑꯌꯣ ꯗꯥꯆꯧ ꯕꯥꯕꯥ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯝꯇ ꯐꯥꯎ ꯅꯔꯤꯜꯁꯨ ꯄꯥꯟꯗꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯄꯥ ꯁꯣꯟꯕ ꯃꯈꯨꯠ ꯁꯣꯟꯕ ꯉꯝꯂꯔꯣꯏꯗꯕꯗꯨꯗ ꯑꯗꯨꯛ ꯇꯝꯊꯤꯅ ꯐꯨꯕ ꯅꯣꯏꯗ ꯍꯥꯠꯂꯒꯦ ꯀꯩꯖꯥꯎꯕꯅ ꯑꯌꯣ ꯈꯣꯡꯁꯤꯗꯤ ꯏꯃꯥ ꯈꯣꯡ ꯅꯥꯕꯁꯦ ꯀꯛꯈ꯭ꯔꯦ ꯑꯌꯣ ꯑꯩꯁꯦ ꯏꯅꯥꯈꯨꯟꯕꯅ ꯍꯩ ꯀꯛꯄ ꯅꯠꯇꯦ ꯆꯩꯅ ꯀꯟꯕꯒꯤ ꯆꯩꯅꯥꯈꯨꯜꯅ ꯄꯪꯊꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯁꯤ ꯂꯤꯆꯩ ꯑꯁꯤꯅ ꯃꯀꯣꯛ ꯑꯁꯤꯗ ꯍꯦꯛꯇ ꯀꯜꯂꯒꯦꯗ ꯅꯪ ꯏꯅꯥꯈꯨꯟꯕꯅ ꯃꯀꯣꯛꯇ ꯎꯇꯨꯞꯅ ꯀꯜꯂꯛꯄꯗꯨꯗ ꯃꯩꯔꯥꯕꯅ ꯍꯧꯒꯠꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯅ ꯃꯊꯕꯥꯛꯇ ꯑꯣꯏꯅ ꯄꯥꯜꯂꯝꯃꯤ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯏꯊꯛꯀꯤ ꯑꯍꯜꯅꯤ ꯈꯟꯗꯨꯅ ꯈꯥꯡꯉꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯍꯥꯠꯀꯦ ꯇꯧꯕ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯅ ꯑꯁꯣꯟꯕ ꯃꯤꯁꯤꯡꯗ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯧꯔꯤꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯁꯨ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯂꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯍꯥꯠꯂꯦ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯩꯔꯥꯕ ꯊꯣꯡꯖꯤꯜꯗ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯂꯦꯞꯇꯨꯅ ꯀꯞꯂꯤꯕꯤ ꯊꯥꯅꯤꯜꯕꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯊꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯊꯥꯕꯤꯔꯕꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯇꯨꯁꯣꯟꯕ ꯃꯤꯗ ꯂꯩꯍꯠꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦꯀꯣ ꯑꯗꯨꯒ ꯅꯈꯣꯏ ꯐꯅ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯂꯥꯎꯔꯁꯨ ꯅꯈꯣꯏꯒꯤꯗꯃꯛ ꯀꯟꯕꯤꯅꯕ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ ꯍꯥꯏꯕꯁꯦ ꯅꯣꯏ ꯀꯥꯎꯗꯕ ꯐꯩ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯩꯔꯥꯕꯗꯨ ꯆꯠꯅꯕ ꯊꯣꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯈꯣꯡ ꯇꯦꯛꯄ ꯌꯥꯎ ꯃꯈꯨꯠ ꯇꯦꯛꯄ ꯌꯥꯎ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ ꯊꯥꯅꯤꯜ ꯇꯥꯟꯖꯥꯗꯨꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯩꯔꯥꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯂꯝꯃꯤ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯈꯣ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯍꯥꯏꯔꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤ ꯀꯩ ꯃꯔꯝꯒꯤ ꯀꯩ ꯋꯥꯠꯂꯤꯒꯦ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯀꯗꯕꯅꯤ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯂꯅꯤ ꯏꯆꯥ ꯇꯣꯝꯕꯤꯌꯥ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅꯥꯏꯗꯨꯅꯤꯅꯦ ꯅꯪꯕꯣ ꯏꯃꯥ ꯃꯥꯁꯤ ꯏꯃꯥꯅ ꯃꯤꯅꯥꯏꯅꯤ ꯈꯜꯂꯕꯁꯨ ꯑꯩꯒꯤꯗꯤ ꯅꯤꯡꯊꯧꯅꯤ ꯈꯜꯂꯤꯕꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯏꯅꯥꯈꯨꯟꯕꯅ
เฮ้ยอายุมินายนังเนอะไอ้คอยปุ่มบพูบดนัตเนอะอิสานบีบุสุปูเกขันเฮ้ยอิสานปาอันนี้มิที่บงนัดที่บงนะวราสารกะมีมันขักสินะไอ้คอยหุ่มวันสนุนุปาสิพูดกะนัดสนุปีลำเกตพิเศษมุลฮงนี่หน่อยบ่ไกเจ้าวันบ้าไอ้คอยสุปาบกสามันเส้นดังในงางบังงำลิบเสขุดคงอันตะเลียงไปยัดอายุปูเกสุกุจักรสันก็ดิไอ้กิอิสานบีบุมินายสินปูคิดเอาละบ่อุรนี่นั่งกินซานุปีสิดีมินายเนอะมหาราณีกุมทำมันทำได้ดิมินายโอ้ยมาเสร็จปนังนะอิสานุปีบุมหาราณีกุมทำนี่ไก่นะกะน้ำไม่ดุมอีไก่เด็ดอิมาไอ้ดีมินายโอ้ยกี่ระมาปูโอ้ยกี่ระกะริสุเขนะเบลัยติไอ้นั่นนุสีจะบมากะอะไรภาษามินนาดุนะฮาราวนุ่งไงนั่นเลยบุตรนี่เห็นนะปั๊มเสงอะดุนะนั่นสิเด็กอีอิมาป้าบันไอบุมาจานาตีให้นะขันบีรสุไอ้ดีทำไมตินันจะบมากีมาตุงอินจักรกีอีน่าคุณมันนะก็ดิไอ้งวนพูบมาบุไอ้กี่ยาอ่อยปะมีนายมานะไอ้กี่ยาอ่อยเด็บไอ้นุป้าสิพูดจะมาสู้นุปีสิฮัดเลยสนาโตมันนะบ้าวันนั้นทุกคนโตบิไอ้ที่ยาวรักเลยท่านเนี่ยนั่งยามทุนสังเอาสิได้ละว่าให้บันนี้ใครนึกมาหน้าตัวนี้มาสิบ่ไอ้ใจไอ้ตะกูไอ้ยะมาสิให้รำตัวน่ะท่านเนี่ยไม่ราบกี่ตรงอินโดนีเซียคิดแบบนี้อสุมนะมาดำกายามาหกสิท่านนี่ละมาดีไม่ราบะโอเคยันนิสุเสียตันไปยามนักกลัมมีโอเกนกานุสันลอยตุนหัวนารีนังสุไล่เรื่องกี่ตรงอิเล็กตนะวารีนี่ฮะนุ่งไงนะกี่เดือนนานเลยจะรำตัวเอาสิที่งานุยันพวกไม่ยามสิกีมาอวยดังเลยเร็วยารีบุ้งนั่งน่ะอันตัวเด็กให้เจอกันเลยใครนึกขังติไอ้เดี๋ยวนี้สินวิเห็นนุ่งไงเนี่ยให้นารีบให้นาจะสู้ไปเลยแต่บันนี้เด้ออดุมให้นาไม่ได้บันนี้นะจ๊ะอิสอดะอิมาป้าบ่อยดะการำนั่นเลยมีสารนุขังติมาคุยนี่คัดเลยให้นาตายไอ้สุดดุมนาตายแต่คุยตาสู้กันตาตุนก็สู้ยุ่งด่าลูกยาดีให้ก็ไม่ต้องมันนุขังตินังบูนุ่งสนุกเยอะจะลุยได้นังนึกซึมนุ่งไงแต่ไม่ต้องทายบันนี้ยังไม่ป้านังงางบูกะริกะกิมาคุยนังงางกันนะมาต้องสัจจกันเลยอามุกตั้งอิสตุนะกะริกำดาวบังลุบนะพัดรอไอ้สัลุยดะพัดตะบมาคุยนังมารามุยตุนะมาราการิชุเลยจะดับอีกูบอกสู้เลยคิดดับนี้อะดูนะไอ้ยังมักฮันสันเลยอะดูบุฮันพัดระเบิดสู้ไอ้กี่ไม่ป้าโอยบ้านะสมนิงสิงตุนะส่วนบันนี้อะดูกี่ดิเนี่ยนังการิสุขันเลยบุกิวานี่คุณดึงมาฮาวครีฮาวคีบบูสมนิงสิงตุนเลยระเบิดดีไอ้คุยกระรำนับปุ่นสิงไปยากันนังจะรู้สู้ฮาราบสุพัดระเบิดสู้นังบุปตุนะสาวนับยุกลักนี่ไปมาป้าบันนี้มีไรบ้างนั่นเองสมเด็จอินาคุณบักยุมดานีอินาคุณบ้าพี่อาทาบไม่อินตุนะกันนาสู้เลยจะดับอามากุมพัมลีมาสินดสู้ให้รักลับมีเฮ้ยมินายไอ้กี่โอ้กะรีโนไอ้น่ะฮาริบิสิบไอ้กี่ยุมสิดามินายอามาตะเลยตระก็เซลมายามอามาไปตุนะเลยระบิสุกันนาสู้มินายอุยเวลักปิวญาตระก็นุสิดาฮาวคิมปุนสิดาใครดาวเรมาป้าอามุกมังดานะพัมละก็เลยมาตุนะนังสินะดานะเตะเลยระดันมานังสุดท้ายนี่ดีถ้าบักมานามแต่สู้ดาเลยรำบันิโกฮัตบะฮุสิกตีฮันูระบะปวดท่าตัวระบมาตั้มตาอิมุงกีถ้าบักปุ่มบะนังนลอยนสู้เรโกไอ้นสู้ระบดีกันนาสู้กันเนี่ยอิสานุปีมาเลยมาสุนัตติอิมาวมาเลยมาสุนัตติอิสาพูอีตุงไงพวกตะบักซาเพียกมาเลยเลยรีบะถ้าบักสิงสิสุมีมตะลักตัวสู้ไปอยู่ให้ไปยาดีดอกมาสีปุ่มมาสีไอ้น่ะทกหันจะบังงตัวนี้เฮาสิกตะได้ไอ้กินให้บดาอิมิตตะกันหาอุรักจระมาตั้มดาขังหลักเลยมีอยู่บะมากิมากุลเซไอ้คุยนะกะยาดะไอ้คุยกี่เตียงปังปีรีบะมีสิ่งบุหันทนะขันลุบะควายตะกี้ตัวลีบะมีมาอวยระกะมีอามาบุมานะบะเม็ดยิ่งนี่ยังบะงำลุดะบะไอ้อวยรำเลยควายตะกี้ตัวลีบะเซมาปะนั่งเดินนัดตีไอ้สุกิมาป้านะขลิมว่าเขาต่อเสียมดกบะกิมาหุดเฮนฮิดงลุบเอาว่าบะตาระบะมาตั้มมาสิดะดีปุ่นนะว่ามินนะเรอิสาบุสุมินุงสีเท่ากะลอนจันนบีขังลุดะบะนะฮุสิกตีไอ้คุยนี่นะเอาว่าบะสิพังเอาบะนี่อดูบุมาอิสาตัวบิดูดีไอ้คุยไม่ยอมกิว่าขลอนสิดะกิยามนะตัวงานจะบะนี่อดูนะมาฮักตีนุ่งไงนะอินนะสิกนะสวยตันเลยรำกันนี่มาดำมาไอ้คุยนะมาบูอปังบินิขันตุนะงากิเซคิบอดูบุปังลีบดีนับเปิลนะโยมนะบะไอ้คุยโอยตุนะเลยรำเนี่ยอีปังกลนะยาวรักจับมาตั้มตาเสียสิงสินะการีสุดโตบยารำเตรงเลยริบเสียสิงสิการีบุกานรุนีมีกี่กุศลพาวงามีมาตากุมนำหัดตุนทำกิม
ꯁꯦꯜ ꯑꯣꯏꯕꯅ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯒꯤ ꯆꯟꯅꯐꯝ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯐꯔꯦꯁꯦ ꯃꯄꯥ, ꯁꯨꯝ ꯉꯥꯡꯅꯔꯨꯗꯅ ꯀꯩꯗꯧꯔꯨꯅꯤ, ꯁꯤꯕ ꯉꯥꯏꯕ ꯍꯥꯏꯗꯨꯅ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅ ꯁꯤꯕꯗꯨꯗꯤ ꯂꯥꯏꯕꯛ ꯐꯔꯦ, ꯑꯗꯨꯕꯨ ꯂꯩꯍꯧꯒꯗꯧꯔꯤꯕ ꯂꯥꯏꯕꯛ ꯊꯤꯕꯗꯨꯒꯤ ꯈꯟꯗꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯒꯅꯦ ꯃꯄꯥ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯌꯦꯡ ꯁꯤꯔꯕ ꯃꯇꯝꯗ ꯊꯥꯡꯗꯣꯛꯄꯤꯅꯕ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯄꯥ, ꯏꯆꯥ ꯇꯣꯝꯕꯤ ꯅꯠꯇ꯭ꯔꯣ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯏꯃꯥ, ꯕꯥꯕꯥ, ꯏꯆꯥ ꯇꯣꯝꯕꯤ, ꯏꯃꯥꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯇꯧꯔꯤꯕꯁꯤꯕꯣ ꯅꯪꯕꯨ ꯁꯤꯗ? ꯏꯃꯥ, ꯕꯥꯕꯥ, ꯅꯈꯣꯏꯅꯤꯈꯛ ꯂꯩꯔꯦ ꯇꯥꯕꯗ ꯑꯩ ꯂꯥꯛꯄꯅꯤ꯫ ꯕꯥꯕꯥ, ꯅꯪ ꯉꯁꯤꯁꯨ ꯑꯄꯪꯕꯤ ꯅꯆꯥꯏꯕꯨ ꯁꯥꯎꯔꯤꯕ꯭ꯔꯥ? ꯁꯥꯎꯗꯦ, ꯏꯄꯥ ꯁꯥꯎꯗ꯭ꯔꯦ꯫ ꯄꯪꯂꯤꯕꯗꯤ ꯏꯆꯥ ꯑꯣꯏꯔꯝꯗ꯭ꯔꯦ, ꯅꯄꯥꯅ ꯃꯥꯏꯈꯣꯏ ꯑꯣꯏꯔꯝꯂꯦ꯫ ꯏꯆꯥꯕꯨ ꯀꯝꯗꯧꯅ ꯂꯩꯔꯤꯕꯒꯦ? ꯕꯥꯕꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ, ꯃꯥꯁꯨ ꯁꯦꯜ ꯇꯥꯟꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯩꯅꯁꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩꯈꯣꯏꯅꯤ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯤꯕꯅꯤ꯫ ꯃꯥꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯣ? ꯅꯪꯕꯨ ꯅꯇꯣꯝꯇ ꯂꯥꯛꯂꯤꯕ꯭ꯔꯥ? ꯌꯥꯎꯔꯛꯇꯦ, ꯏꯇꯣꯝꯇ ꯂꯥꯛꯄꯅꯤ꯫ ꯃꯥꯅ ꯆꯠꯂꯨꯁꯣ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯁꯣꯟꯁꯨ ꯁꯣꯟꯁꯤꯜꯂꯤ, ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯑꯩꯁꯦ ꯌꯥꯝꯅ ꯁꯣꯏꯔꯕꯅꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯄꯥ ꯇꯥꯗꯗꯣ ꯀꯟꯈꯠꯄ ꯉꯝꯗꯗꯨꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯁꯣꯜꯂꯦ, ꯌꯦꯡꯂꯨꯁꯣ ꯍꯥꯏꯔꯤꯕ꯫ ꯕꯥꯕꯥ, ꯃꯥꯗꯤ ꯀꯩꯁꯨ ꯈꯟꯗꯕꯅꯤꯗ꯫ ꯉꯁꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯃꯥꯅ ꯆꯠꯂꯨꯁꯣ ꯍꯥꯏꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯐꯔꯤꯉꯩ ꯃꯇꯝꯗ ꯅꯣꯡꯃꯇꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯨꯗ꯭ꯔꯕ ꯏꯆꯥꯒ ꯏꯌꯥꯒꯅꯗꯤ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯤꯕ ꯑꯣꯏꯔꯦ꯫ ꯌꯥꯔꯁꯤ ꯏꯃꯥ, ꯑꯗꯣ ꯑꯩ ꯆꯥꯛ ꯊꯣꯡꯂꯝꯂꯒꯦ꯫ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯗꯨꯅ ꯏꯔꯨꯖꯕꯤꯅꯕ ꯇꯧꯕꯤꯔꯣ꯫ ꯏꯆꯥꯕꯨ ꯆꯥꯛꯀ ꯊꯣꯡꯕ ꯀꯌꯥꯝ ꯍꯩꯔꯒꯦꯅꯦ? ꯌꯥꯝ ꯍꯩꯔꯦꯗ ꯄꯥꯕ, ꯑꯩꯗꯤ ꯊꯥꯏꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯍꯩꯔꯤꯗꯨꯗꯤ꯫ ꯑꯗꯣ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯒꯤ ꯄꯥꯎꯗꯤ ꯀꯔꯤ ꯇꯥꯒꯦ? ꯅꯪꯒꯤ ꯇꯥꯇꯣꯟꯗꯤ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩ ꯍꯥꯏ꯫ ꯅꯪꯒꯤ ꯇꯥꯆꯧꯗꯤ ꯊꯥꯏꯅ ꯑꯩꯈꯣꯏꯗ ꯆꯥꯛ ꯊꯣꯡꯕ ꯌꯥꯎꯔꯝꯕ ꯊꯣꯏꯅꯨꯗꯣ ꯄꯥꯝꯖꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯥꯅ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤ ꯈꯣꯡꯒꯨꯜ ꯐꯥꯎꯕ ꯇꯥꯔꯛꯎ ꯌꯥꯗꯗꯅ ꯂꯩꯔꯦꯗꯅ꯫ ꯄꯥꯝꯖꯈꯤꯕꯅꯤ ꯏꯃꯥ, ꯏꯆꯦ ꯊꯣꯏꯅꯨꯗꯣ꯫ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯥꯕꯨ? ꯀꯨꯏꯔꯦꯗ, ꯆꯍꯤ ꯍꯦꯜꯂꯛꯂꯦ꯫ ꯅꯕꯨꯡꯒꯤ ꯃꯁꯛꯁꯨ ꯎꯗꯕ ꯆꯍꯤ ꯍꯦꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯁꯦ ꯐꯠꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗ꯫ ꯁꯤꯔꯗꯤ ꯐꯅꯤ ꯈꯟꯕꯅꯦ, ꯂꯥꯏꯅꯁꯨ ꯄꯥꯝꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯂꯥꯏꯔꯕꯗ ꯃꯌꯨꯝ ꯄꯥꯟꯈꯤ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯈꯤꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯊꯅꯨꯜꯗꯤ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯃꯄꯨꯔꯣꯏꯕ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫